Sakangdabasingna nongmai chindol da kinef tawduna puraklaga hatnaba hotnaramba miyoy ama ngarang numidang Imphal East Commando na Kalhoure. Police na Kalhoure ba miyoy adudi Nur Khan chahi kuntraga mapan apokpa laikidraba MD Abdul Rahim Kawi Imphal East District ki Khomidok umang laikai dagi ni haidi. Police dagi fangba paw magi matungina ngarang numidang wairang pung taru khare helakpa duwaida Nur Khan mahaki thabak loiraga Dharmasala dagi mayum tamna halakpagi lambi Salanthong manakta angauba machugi Activa ama hangamapan machugi Honda Dayo thauduna lakpa Sakangdaba khutlai paiba miyoy tarukna mahaki Tata Mega XL registration number MN06L2728 khamlaki Sakangdaba singaduna nongmai chindol da overpower tawduna mahaki gari adu fazin khibaga loinana makhoi taruki manungda miyoy marina mahaku kidnap tawduna Chingarel Tespur yoromdai Sajiwa jail lambi manakta mahaku Hatnaba Purakibani Mafam madu yorokpada Sakangdaba singaduna gari dagi kumthanaba hairapadagi Nur Khana aroiba pambai ama tawduna gari adu manungdagi lok tawsilamlaga nanthokutuna chelaklaga Chingarel dagi Waiton lomda chatpa lambi gi lobuk amagi manakta lotuna lehobadagi mahak hinghobani hairi Nakalamromda Salanthong area dagi miyoy ama Sakangdaba singna faduna pukre haiba paw ama fangbadagi Imphal East Commando gi OCK Henry Sub Inspector MD Khalidur Rahman amadi Haingang Police Station gi OCK Pathau gi apunba team singna Khonglei thuna khonggul lirakpada Nur Khan na thauduna chetkiba Tata Mega XL adu Sajiwa jail amadi Chingarel gi marakta leiba lobuk amagi manakta khamduna leiramba thengnaki Madudagi combined team maduna mafam madugi akoibada chai thoktuna Pak Sanati bahumbagi thabak chathabada Nur Khan lobuk ki mafam amada lotuna leirambadagi police na mahaku tekta kaidana rescue tawkibani loina na makhata na police na chathaba operation aduda .32 gi pistol amasu lobuk ta taduna leirambadagi recover tawki adumakpu Sakangdaba sing adudi amambagi khudong chaba loduna nanthokuna chen khre haina police tagi fangba paw asina makhatari